ꯏꯀꯥꯏꯊꯕꯤꯁꯤꯗ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯄꯥꯟ ꯏꯔꯣꯟꯕꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯨꯁꯣꯔꯤꯒ ꯄꯥꯟꯒ ꯉꯥ ꯊꯥꯡꯖꯤꯡꯒ ꯇꯧꯔꯒ ꯆꯝꯊꯣꯡ ꯑꯃ ꯇꯧꯔꯦ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯗꯩ ꯍꯋꯥꯏꯖꯥꯔ ꯑꯆꯥꯔ ꯕꯣꯔꯥ ꯉꯥꯔꯤ ꯁꯤꯅꯤ ꯁꯥꯅꯒ ꯁꯥꯕꯁꯦ ꯃꯆꯜꯁꯤꯒ ꯆꯥꯟꯅꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯣ ꯀꯔꯤ ꯚꯤꯗꯤꯑꯣꯅ ꯍꯥꯏꯗꯣꯒ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯗꯥꯡ ꯐꯥꯎꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯇꯥꯇꯟ ꯑꯣꯏꯅ ꯇꯧꯔꯦ ꯀꯔꯤꯒꯤ ꯍꯥꯏꯕꯗ ꯑꯕꯦꯝꯃ ꯑꯅꯤꯁꯨ ꯁ꯭ꯀꯨꯜꯗ ꯆꯠꯄꯅꯤꯅ ꯇꯤꯐꯤꯟꯁꯦ ꯍꯥꯞꯇꯗꯤ ꯌꯥꯗꯕꯅꯤꯅ ꯇꯟ ꯑꯣꯏꯅ ꯇꯧꯔꯦ ꯇꯟꯁꯤꯡꯒ ꯇꯧꯔꯒ ꯑꯉꯧꯕ ꯑꯃ ꯇꯧꯔꯒ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯌꯨꯝꯗꯗꯤ ꯑꯗꯨꯝ ꯇꯟꯁꯤꯒ ꯑꯗꯨꯗꯒꯤ ꯁꯪꯒꯣꯝꯁꯤꯒ ꯇꯧꯔꯒ ꯄꯤꯊꯛꯇꯣꯏꯅꯦꯕ ꯃꯣꯏ ꯑꯅꯤꯃꯛꯇ ꯁꯤꯒ ꯈꯔ ꯃꯍꯧꯅ ꯂꯩꯔꯦ ꯑꯕꯦꯝꯃ ꯑꯍꯟꯁꯨ ꯇ꯭ꯌꯨꯁꯟꯗꯒꯤ ꯆꯠꯅ ꯍꯜꯂꯛꯑꯦ ꯍꯜꯂꯛꯑ ꯃꯇꯨꯡꯗ ꯃꯄꯥꯒ ꯋꯥꯔꯤꯁꯦ ꯁꯨꯅꯔꯝꯕꯅꯦꯕꯀꯣ ꯁꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯂꯧꯔꯤꯕ ꯗꯨꯀꯥꯟꯗꯣ ꯀꯀꯥꯗꯣ ꯑꯗꯨꯒꯤ ꯗꯨꯀꯥꯟꯗꯒꯤ ꯆꯠꯂꯒ ꯁꯥꯟꯅꯅꯕ ꯀ꯭ꯂꯦꯁꯦ ꯂꯧꯔꯨꯔꯦ ꯑꯩꯅ ꯂꯩꯒꯦ ꯍꯥꯏꯕꯗ ꯌꯥꯗꯦ ꯍꯥꯏꯅ ꯃꯄꯥꯗꯒꯤ ꯅꯝꯅ ꯇꯧꯅ ꯂꯨꯄꯥ 60ꯁꯦ ꯇꯧꯔꯒ ꯂꯩꯔꯨꯔꯦ ꯂꯩꯔ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯐꯃꯨꯡꯗ ꯁꯥꯟꯅꯅ ꯂꯩꯔꯝꯕꯗꯨꯅꯦꯕ ꯁꯣꯝꯗ ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯍꯣꯠꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯀꯌꯥꯝ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯂꯣꯏꯅ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯊꯝꯕꯤꯔꯤꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯁꯪꯒꯣꯝ ꯑꯂꯣꯟꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯟꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯁꯪꯒꯣꯝꯁꯦ ꯁꯨꯃꯥꯏꯅ ꯀꯞꯁꯤꯗ ꯍꯥꯞꯄꯤꯔꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯀꯞꯁꯦ ꯆꯞ ꯃꯥꯟꯅꯗꯗꯤ ꯑꯃꯨꯛ ꯂꯥꯎꯅꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯥꯟꯅꯕꯁꯦ ꯍꯦꯛꯇ ꯂꯩꯌꯦꯕꯀோ ꯑꯗꯣ ꯑꯅꯝꯕ ꯃꯇꯝꯗ ꯐꯤꯗꯁꯨ ꯈꯪꯗꯦ ꯑꯃꯗꯁꯨ ꯈꯪꯗꯦ ꯑꯅꯤꯁꯦ ꯐꯥꯏꯕꯣꯛꯂ ꯍꯦꯛꯇ ꯍꯪꯉꯦꯕꯀꯣ ꯐꯥꯏꯕꯣꯛꯄꯨꯗꯤ ꯅꯠꯆꯗꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯟ ꯑꯅꯤꯒ ꯁꯪꯒꯣꯝꯁꯤꯒ ꯇꯧꯔꯒ ꯑꯩꯅ ꯄꯤꯕ ꯆꯠꯂꯤꯅꯦꯕꯀꯣ ꯑꯃꯁꯨ ꯇ꯭ꯌꯨꯁꯟꯗꯒꯤ ꯍꯜꯂꯛꯄꯩ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯍꯥꯏ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯏꯆꯥ ꯑꯅꯤꯁꯦ ꯑꯃꯨꯛ ꯀꯧꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯉꯨꯁꯦ ꯃꯣꯏꯒꯤ ꯉꯔꯥꯡ ꯑꯩꯈꯣই ꯄꯨꯕꯣꯛꯅꯅꯦ ꯅꯨꯡꯗꯥꯡꯁꯦ ꯑꯆꯥꯄꯣꯠ ꯂꯩꯔꯤꯗꯅꯀꯣ ꯃꯣꯏ ꯆꯥꯗꯦ ꯅꯣꯡꯉꯥꯜꯂ ꯑꯗꯨꯝ ꯆꯥꯅꯕ ꯍꯥꯏꯅ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯅꯕꯗ ꯃꯣꯏꯅ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯅꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯕꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯇꯧꯅꯔꯤꯅꯦꯕ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯅꯦꯁꯦ ꯈꯪꯗꯕꯗꯣ ꯑꯃꯅ ꯌꯦꯡꯉꯨꯀꯣ ꯃꯨꯟꯅꯒ ꯌꯦꯡꯉꯤꯅꯦꯕ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯃꯥꯅ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯇꯅ ꯔꯦꯗꯤꯗ ꯇꯧ ꯊꯝꯃꯦꯕ ꯌꯦꯡꯉꯨ ꯃꯣꯏ ꯑꯅꯤꯒꯤꯁꯦ ꯑꯃꯅ ꯑꯃ ꯍꯦꯟꯅꯕ ꯌꯥꯄꯣꯠ ꯅꯠꯇꯦꯕꯀꯣ ꯑꯃꯗ ꯈꯇꯪ ꯍꯦꯜꯂꯨꯔꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯛꯀꯅꯤ ꯑꯃꯗ ꯈꯇꯪ ꯍꯦꯜꯂꯨꯔꯦ ꯃꯃꯥꯁꯦ ꯆꯤꯆꯦꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯇꯟꯗ ꯂꯨꯄꯥ ꯄꯤꯖꯔꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯛꯁꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯤꯕꯅꯤ ꯊꯨꯝ ꯍꯧꯒꯠꯂꯛꯄꯩ ꯁꯝꯅꯥꯒ ꯍꯥꯠꯇ꯭ꯔꯤꯕꯅꯤ ꯕꯤꯟꯗꯤꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯅꯝꯕꯩ ꯋꯥꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯁꯪꯒꯣꯝꯁꯦ ꯌꯥꯝ ꯊꯛꯆꯗꯦꯕꯀꯣ ꯁꯪꯒꯣꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯛꯑꯦ ꯑꯗꯩ ꯑꯇꯥꯇꯟꯁꯤꯁꯨ ꯑꯩ ꯉꯝꯗꯦꯕ ꯆꯥꯕ ꯑꯃꯗꯒꯤ ꯍꯦꯟꯗꯦꯕ ꯉꯝꯕ ꯑꯗ ꯃꯌꯥꯝꯗꯤ 2-3 ꯆꯥꯏꯗꯅ ꯑꯩ ꯉꯝꯖꯗꯦꯁꯦ ꯄꯥꯏꯔꯤꯕ ꯇꯟꯁꯤꯅ ꯂꯣꯏꯔꯕꯅꯦꯕ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯑꯗꯨꯝ 2-3 ꯑꯗꯨꯝ ꯆꯥꯕ ꯉꯝꯃꯦꯕ ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤꯅꯤꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯇꯒ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤ ꯀꯥꯏꯅ ꯂꯩꯗꯅ ꯃꯊꯦꯜ ꯃꯀꯣꯏ ꯇꯧꯕꯗꯣ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯁꯤꯅꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯅꯤꯅ ꯑꯩꯁꯨ ꯁꯥꯏꯠꯇ ꯀꯦꯃꯦꯔꯥ ꯄꯥꯏꯅ ꯆꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯛꯁꯦ ꯀꯩ ꯃꯥꯟꯒꯦ ꯑꯃꯨꯛ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯆꯥꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯇꯧꯒꯦ ꯍꯌꯦꯡ ꯇꯧꯒꯦ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯅꯝꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗꯤ ꯇꯧꯕ꯭ꯔꯥ ꯑꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯏꯆꯥꯅ ꯆꯥꯔꯤꯉꯩꯗ ꯑꯩꯅ ꯐꯠ ꯆꯥꯔ ꯂꯣꯏꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯨꯂꯥꯁꯦ ꯄꯨꯊꯣꯛꯍꯧꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯇꯟꯕ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯃꯌꯥꯝꯗꯤ ꯇꯟꯒꯟꯕ꯭ꯔꯥ ꯑꯩꯗꯤ ꯈꯔ ꯇꯟꯒꯟꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯨꯂꯥꯁꯦ ꯐꯔ ꯁꯦꯡꯉꯦ ꯏꯆꯥ ꯇꯣꯝꯕꯤꯗꯣ ꯁꯣꯝꯗ ꯆꯥꯕꯗꯣ ꯂꯣꯏꯍꯧꯗ꯭ꯔꯤꯕꯅꯤꯅꯀꯣ ꯑꯗꯨ ꯃꯣꯏ ꯆꯥꯔꯤꯉꯩꯗ ꯑꯩꯅ ꯂꯣꯏꯁꯤꯜꯍꯧꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯃꯣꯏ ꯊꯤꯟꯕ ꯑꯃꯨꯛ ꯆꯠꯀꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯑꯩꯗꯤ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯃꯇꯝꯗꯣ ꯁꯪꯖꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯣꯏ ꯉꯥꯏꯍꯥꯛ ꯀꯩꯅꯣꯝ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯐꯠ ꯂꯣꯏꯁꯤꯜꯍꯧꯕꯗꯨꯅꯤ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯈꯣꯠꯅ ꯊꯝꯃ ꯃꯇꯨꯡꯗ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯑꯩꯒꯤ ꯔꯦꯛꯁꯦ ꯆꯥꯎꯗ꯭ꯔꯥ ꯆꯥꯎꯕꯅꯤꯅ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯐꯝ ꯃꯔꯥꯡ ꯅꯥꯏꯅ ꯊꯔꯝꯕꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅ ꯏꯆꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯏꯆꯥꯇꯣꯝꯕꯤꯁꯦ ꯆꯥꯕ ꯈꯔ ꯇꯞꯆꯩ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯕꯨꯛꯁꯨ ꯈꯔ ꯆꯥꯎꯖꯩꯑꯕꯀꯣ ꯃꯆꯦꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯈꯔꯦ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯚꯣꯏꯁ ꯇꯧꯕꯁꯦ ꯈꯇꯪꯗꯤ ꯖꯥꯡꯉ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯅ꯭ꯌꯨꯁ ꯄꯥꯏꯒꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯈꯔꯗꯤ ꯖꯥꯡꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯇꯞꯅ ꯉꯥꯡꯕꯗꯣ ꯍꯩꯇꯕꯒꯤ ꯑꯗꯩ ꯏꯆꯥꯇꯣꯝꯕꯤꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯧꯍꯧꯕꯗꯨꯅꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯒ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯖꯍꯧꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯟꯁꯦ ꯑꯗꯨꯝ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯏꯌꯦꯕ ꯃꯆꯦꯒꯤꯗꯤ ꯉꯁꯥꯏꯅ ꯆꯥꯅ ꯂꯣꯏꯈꯔꯦ ꯑꯗ ꯃꯥ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯒ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯧꯖꯍꯧꯕꯅꯦꯕꯀꯣ ꯃꯥꯒꯤ ꯆꯥꯕꯁꯨ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯞꯅꯁꯨ ꯆꯥꯖꯩ ꯃꯕꯨꯛꯁꯨ ꯆꯥꯎꯖꯩꯑꯕꯀꯣ ꯍꯥꯏꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯏꯆꯥꯇꯣꯝꯕꯤꯒꯤ ꯍꯣꯝꯋꯥꯔꯛꯇꯣ ꯌꯦꯡꯉꯒꯦ ꯀꯌꯥꯝ ꯏꯔꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕꯗꯨꯅꯤ ꯑꯁꯤ ꯂꯣꯏꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛꯁꯦ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯜꯂ ꯆꯠꯇꯣꯏꯅꯦꯕꯀꯣ
ꯑꯗ ꯉꯥꯏꯍꯥꯛ ꯀꯩꯅꯣꯝ ꯇꯧꯔꯤꯉꯩꯗ ꯃꯣꯏꯒꯤ ꯆꯦꯛꯁꯦ ꯇꯧꯔꯤꯅꯦꯕ ꯀꯌꯥꯝ ꯏꯔꯒꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯗꯣ ꯑꯗꯣ ꯃꯥꯅ ꯏꯕꯁꯤꯡꯗꯣ ꯑꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯄꯤꯔꯒ ꯌꯦꯡꯍꯟꯕꯗꯨꯅꯦꯕ ꯁꯤꯅꯤ ꯃꯥꯅ ꯏꯔꯤꯁꯦ ꯑꯁꯤꯁꯨ ꯀꯩ ꯉꯥꯡꯉꯤꯅꯦꯕ ꯍꯦꯟꯔꯥꯏꯇꯤꯡ ꯐꯖꯗꯦ ꯈꯣꯠꯆꯗꯦ ꯅꯆꯦꯅ ꯍꯦꯜꯂꯤ ꯀꯥꯏꯒꯁꯦ ꯌꯥꯄꯣꯠ ꯅꯠꯇꯦꯕꯀꯣ ꯑꯗꯩ ꯏꯆꯥ ꯇꯣꯝꯕꯤꯁꯦ ꯍꯟꯗꯛ LKG ꯀꯥꯔꯤꯅꯦꯕꯀꯣ ꯃꯆꯦꯒ ꯄꯨꯟꯅ ꯁ꯭ꯀꯨꯜꯁꯦ ꯇꯝꯃꯤꯟꯅꯔꯤꯅꯤ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯁꯦ ꯇꯣꯉꯥꯟꯕꯗꯣ ꯌꯥꯏꯑꯕꯀꯣ ꯉꯝꯗꯦꯕ ꯇꯥꯏꯃꯤꯡꯗꯣ ꯃꯥꯟꯅꯗꯦꯕ ꯊꯥꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯃꯥꯟꯅꯔꯛꯇꯦ ꯃꯆꯦ ꯃꯅꯥꯛꯇ ꯇꯝꯕ ꯍꯥꯏꯗꯨꯅ ꯈꯇꯪ ꯑꯣꯏꯔꯁꯨꯀꯣ ꯅꯨꯡꯉꯥꯏꯗꯅꯀꯣ ꯈꯇꯪ ꯃꯇꯧꯁꯨ ꯃꯆꯦꯗꯣ ꯂꯩꯕꯅꯤꯅ ꯆꯤꯟꯇꯥꯗꯣ ꯃꯃꯥ ꯑꯣꯏꯕ ꯆꯤꯟꯇꯥꯗꯣ ꯑꯣꯏꯗꯅ ꯑꯗꯨꯅ ꯃꯆꯦꯒ ꯄꯨꯟꯅ ꯁ꯭ꯀꯨꯜꯗꯣ ꯊꯥꯃꯤꯟꯅꯔꯦ ꯍꯟꯗꯛꯇꯒꯤꯗꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯃꯥꯏ ꯃꯦꯠꯁꯦ ꯀꯔꯤ ꯍꯣꯝꯋꯥꯔꯛ ꯄꯤꯊꯒꯦ ꯍꯥꯏꯕꯗ ꯃꯥ ꯃꯁꯥꯅ ꯈꯪꯅꯗꯤ ꯏ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯃꯥ ꯈꯔꯗꯤ ꯇꯞꯆꯩꯌꯦꯕꯀꯣ ꯑꯁꯤ ꯃꯥ ꯍꯦꯟ ꯔꯥꯏꯇꯤꯡꯅꯤ ꯑꯩꯈꯣꯏ ꯏꯆꯥꯇꯣꯟꯕꯤꯒꯤ ꯑꯗ ꯍꯥꯏꯗꯤ ꯃꯆꯦꯅ ꯍꯦꯟ ꯔꯥꯏꯇꯤꯡ ꯐꯖꯈ꯭ꯔꯦꯒ ꯍꯥꯏꯗꯤ ꯃꯥꯁꯦ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯆꯕ ꯍꯥꯏꯇꯥꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯉꯩꯗ ꯃꯆꯦꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯑꯋꯥꯠꯄꯗꯣ ꯑꯗꯨꯝ ꯇꯥꯛꯅ ꯈꯣꯠꯅ ꯇꯧꯅ ꯂꯩꯕꯗꯨꯅꯦꯕ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯃꯆꯦꯅ ꯍꯥꯏꯅꯦ ꯁꯤꯅ ꯁꯤꯅꯤ ꯁꯤꯅ ꯁꯤꯅꯤ ꯃꯆꯦꯁꯤꯅ ꯇꯥꯛꯄꯗꯨꯅꯦ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯗꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯈꯇꯪꯗ ꯈꯦꯠꯅꯕꯅꯤꯅꯅꯦ ꯃꯅꯥꯎꯅꯨꯄꯤꯅꯁꯨ ꯎꯁꯤꯠꯄꯤꯗꯦꯕ ꯃꯉꯣꯟꯗ ꯁꯤꯅꯤ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯅ ꯊꯕꯛꯁꯤꯡꯁꯦ ꯐꯠ ꯐꯠ ꯇꯧꯅ ꯂꯣꯏꯁꯤꯜꯍꯧꯕꯗꯨꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯗꯣꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯁꯤꯟꯕꯅꯦ ꯑꯗ ꯑꯩꯒꯤ ꯔꯦꯛꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯔꯦꯛ ꯑꯆꯧꯕꯁꯦ ꯂꯧꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯉꯝꯗꯦ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯍꯦꯛꯇ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦꯕꯀꯣ ꯃꯄꯥꯗꯣ ꯂꯩꯔꯤꯉꯩꯗ ꯑꯣꯏꯗꯤ ꯑꯗꯨꯝ ꯆꯠꯅ ꯈꯣꯠꯅ ꯂꯧꯕꯗꯣ ꯉꯝꯃꯤ ꯏꯊꯟꯇꯅꯤꯅꯀꯣ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯏꯆꯥꯁꯤꯡꯁꯦ ꯊꯔꯝꯃꯒ ꯆꯠꯄ ꯍꯥꯏꯗꯣ ꯊꯋꯥꯏꯗꯣ ꯂꯨꯝꯗꯦꯗꯅꯀோ ꯑꯗꯨꯗꯨꯅ ꯔꯦꯛ ꯃꯆꯥꯁꯤꯗ ꯈꯔꯅꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯨꯁ ꯇꯧꯔꯒ ꯃꯄꯥ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯅ ꯔꯦꯛ ꯑꯆꯧꯕꯁꯤ ꯂꯧꯔꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟ ꯈꯣꯝꯖꯤꯟꯗꯅ ꯇꯧꯅ ꯂꯣꯏꯕꯅꯤ ꯑꯗ ꯑꯩꯅ ꯕꯇꯜ ꯏꯁꯤꯡꯁꯦ ꯍꯥꯟꯖꯤꯜꯂꯤꯅꯦꯕꯀꯣ ꯐ꯭ꯔꯤꯖꯇ ꯑꯣꯂꯥꯡꯕ ꯃꯇꯝꯅꯤꯅ ꯍꯣꯔꯦꯟ ꯂꯥꯛꯄꯒ ꯊꯛꯀꯦ ꯍꯥꯏꯔꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯣꯂꯥꯡ ꯊꯥ ꯃꯇꯝꯅꯤꯅ ꯐ꯭ꯔꯤꯖꯁꯦ ꯆꯥꯂꯨ ꯇꯧꯍꯧꯗ꯭ꯔꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯏꯪꯕ ꯂꯩꯇꯦꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯒꯔꯝ ꯇꯧꯋꯦꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯏꯆꯥꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯑꯩꯈꯣꯏꯗꯤ ꯒꯔꯝ ꯌꯥꯝ ꯇꯧꯔꯦ ꯏꯁꯤꯡ ꯑꯏꯪꯕ ꯊꯛꯄ ꯐꯪꯗꯦ ꯍꯥꯏꯅ ꯑꯗꯨꯗꯨꯅ ꯑꯩ ꯃꯥꯡꯖꯧꯅꯅ ꯍꯥꯞꯄꯤꯅꯦꯕ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯁꯛꯇꯝꯁꯦ ꯍꯦꯛꯇ ꯌꯦꯡꯅꯤꯡꯕꯅꯤ ꯀꯦꯃꯦꯔꯥ ꯈꯟꯖꯟꯁꯤꯔꯪꯗꯦ ꯑꯗꯣ ꯑꯩꯒꯤ ꯁꯛꯁꯤꯗꯤ ꯌꯦꯡ ꯌꯥꯗꯦ ꯁꯝꯕꯨ ꯍꯥꯠꯄ ꯐꯪꯖꯗ꯭ꯔꯦ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯏꯆꯥ ꯑꯅꯤ ꯆꯠꯈꯤꯕ ꯃꯇꯨꯡꯗ ꯑꯩꯅ ꯐꯃꯨꯡꯁꯦ ꯂꯣꯏꯁꯤꯜꯍꯧꯕꯅꯦꯕꯀꯣ ꯐꯃꯨꯡꯁꯦ ꯃꯣꯏ ꯂꯩꯔꯤꯉꯩꯗ ꯂꯣꯏꯁꯤꯜꯂꯁꯨ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯐꯃꯨꯡꯁꯤꯒ ꯆꯣꯡꯈꯠꯂ ꯁꯥꯟꯅꯔ ꯇꯧꯔꯦ ꯑꯗꯣ ꯁꯤꯒꯤ ꯇꯣꯔꯆ ꯂꯥꯏꯠꯁꯤꯅ ꯑꯩꯅ ꯃꯣꯟ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯕꯅꯤ ꯍꯟꯅꯨꯕꯤ ꯑꯃꯗꯒꯤ ꯍꯥꯏꯗꯤ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒ ꯇꯥꯔꯒꯁꯨ ꯑꯩꯅ ꯇꯣꯔꯆ ꯂꯥꯏꯠꯁꯤꯃ ꯂꯩꯔꯗꯤ ꯁꯦꯐꯇꯤꯗꯣ ꯑꯣꯏꯌꯦꯅ ꯑꯩꯅ ꯇꯣꯔꯆ ꯂꯥꯏꯠꯁꯦ ꯊꯝꯃꯅꯤ ꯑꯗꯩ ꯏꯆꯥ ꯑꯅꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯐꯨꯇꯨꯜꯒꯁꯦ ꯑꯣꯂꯥꯡ ꯊꯥ ꯃꯇꯝꯁꯤꯗ ꯐꯨꯇꯨꯜꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦꯒ ꯍꯥꯏꯕ ꯌꯥꯄꯣꯠ ꯅꯠꯇꯦꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯦ ꯀꯣꯜꯂ ꯇꯨꯝꯖꯩꯑꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯂꯣꯏꯁꯤꯜꯂꯦ ꯅꯠꯇ꯭ꯔꯗꯤ ꯉꯝꯗꯦꯕꯀꯣ ꯁꯤ ꯂꯣꯏꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯂꯧꯕꯩ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯅꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯐꯠ ꯐꯠ ꯇꯧꯅ ꯂꯣꯏꯁꯤꯜꯍꯧꯕꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯤꯗꯤ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯌꯦꯡꯉꯣ ꯆꯥꯏꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯤ ꯑꯗ ꯆꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯨ ꯈꯣꯠꯅ ꯇꯧꯗꯣꯏꯅꯦꯕ ꯑꯅꯥꯁꯤꯗꯤ ꯐꯤꯕꯝ ꯁꯣꯛꯄꯅꯤ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯥ ꯃꯌꯥꯝꯒꯤꯗꯤ ꯑꯩꯒꯤꯗꯤ ꯂꯣꯏꯔꯕꯅꯤ ꯑꯁꯤꯅ ꯁꯨꯔꯨꯗꯣꯏꯅꯦꯕꯀꯣ ꯑꯗ ꯑꯩꯒꯤ ꯁꯛꯁꯦ ꯑꯃꯨꯛ ꯄꯨꯔꯛꯄꯗꯁꯨ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯦꯕ ꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯅ ꯆꯥꯏꯔꯤꯕ ꯑꯅꯥꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯇꯥꯔꯦ ꯃꯆꯦꯠ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯏꯆꯥꯅꯨꯄꯤꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯒ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯇꯧꯔꯤ ꯑꯗ ꯊꯕꯛꯁꯤꯅ ꯂꯩꯍꯧꯔꯦ ꯏꯆꯥꯁꯤꯡ ꯂꯥꯛꯄꯅ ꯍꯥꯜꯂꯦ ꯑꯗꯣ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯗꯦ ꯂꯣꯏꯁꯤꯜꯂꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯔꯨꯝ ꯑꯅꯤꯁꯤꯗꯅꯦ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯩꯁꯟꯅ ꯂꯩꯔꯦꯕ ꯀꯩ ꯁꯨꯗꯣꯏꯅꯣ ꯈꯪꯗꯦꯕ ꯈꯪꯉꯕ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯄꯨꯡ ꯀꯌꯥ ꯑꯗꯨꯝ ꯆꯈꯥꯏꯔꯛꯇꯣꯏꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯛꯄꯗ ꯑꯅꯥꯒꯤ ꯐꯤꯕꯝ ꯏꯁꯣꯛꯄꯤ ꯁꯣꯛꯑꯦ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯑꯅꯥꯗ ꯐꯤ ꯈꯔ ꯀꯩꯅꯣꯝ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯇꯨꯞꯁꯟꯒꯅꯤ ꯇꯨꯞꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯄꯨꯖꯥꯗ ꯇꯨꯈꯤꯕꯅꯦꯕ ꯂꯨꯄꯥ 1,900ꯔ 1,700ꯔ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯍꯥꯟ ꯔꯤꯜꯁ ꯁꯦꯝꯒꯦꯅ ꯄꯨꯊꯣꯛꯇ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯕ꯭ꯂꯥꯎꯁꯁꯦ ꯍꯣꯡ ꯂꯥꯎꯔꯝꯃꯦꯕ ꯑꯗꯩ ꯃꯥꯅ ꯈꯨꯇꯥꯏꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝꯅꯁꯨ ꯗꯤꯖꯥꯏꯟꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯈꯨꯗꯥꯡꯗꯒ ꯍꯥꯞꯄ ꯈꯣꯠꯅꯒ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯤꯑꯦꯕ ꯏꯆꯦꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯅꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯤꯠꯅꯤꯡꯉꯦ ꯍꯥꯏꯅ ꯄꯨꯊꯣꯛꯑꯒ ꯂꯤꯠꯄꯗ ꯌꯥꯔꯝꯗꯦ ꯏꯁꯥꯁꯦ ꯅꯣꯡꯃꯩ ꯃꯌꯥꯡꯁꯦ ꯑꯗꯨꯝ ꯀꯪꯁꯤꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯑꯅꯥꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯊꯕꯛꯁꯦ ꯑꯗꯨꯝ ꯂꯩꯍꯧꯗ꯭ꯔꯕꯅꯦꯕ ꯍꯌꯦꯡ ꯁꯨꯒꯦ ꯍꯣꯔꯦꯟ ꯁꯨꯒꯦ ꯍꯥꯏꯅꯀꯣ ꯂꯥꯏꯅ ꯍꯧꯖꯤꯛꯇꯤ ꯇꯧꯊꯣꯛꯑꯒꯦꯗꯤ ꯏꯆꯥꯁꯨ ꯂꯥꯛꯑꯕꯅꯤꯅ ꯆꯥꯛꯁꯨ ꯊꯦꯡꯅ ꯆꯥꯔꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ
ꯊꯕꯛꯁꯨ ꯂꯣꯏꯁꯤꯜꯍꯧꯔꯦ ꯑꯗꯨꯒ ꯑꯅꯥꯒꯤ ꯊꯝꯐꯝꯁꯦ ꯃꯌꯥꯝꯅꯗꯤ ꯑꯅꯥꯁꯦ ꯀꯣꯛꯂꯣꯟꯗ ꯊꯝꯕꯁꯦ ꯍꯥꯏꯗꯤ ꯐꯠꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯂꯣꯟ ꯊꯝꯕꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦꯗ ꯑꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯅꯍꯥꯟ ꯑꯩꯅ ꯁꯤꯜꯆꯔ ꯆꯠꯄꯗ ꯁꯦꯠꯂꯨꯕꯅꯤ ꯑꯗꯣ ꯁꯨꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩ ꯊꯝꯈꯤꯗꯧꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯈꯣꯡꯒ꯭ꯔꯥꯎꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯂꯦꯕꯀꯣ ꯁꯤꯅ ꯏꯆꯥꯅꯨꯄꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯅꯍꯥꯟ ꯂꯩꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯁꯦ ꯍꯥꯏꯕꯗ ꯃꯥꯟꯅꯍꯧꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ ꯑꯍꯟꯒꯤꯁꯨ ꯂꯩ ꯑꯍꯟꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯗ ꯈꯤꯇꯪ ꯀꯧꯇꯥꯅꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯦ ꯑꯩꯅ ꯊꯨꯞꯆꯟꯗꯣꯏꯅꯦꯕꯀꯣ ꯊꯨꯞꯄꯒ ꯊꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯥꯔꯛꯇꯒ ꯅꯝꯅꯒ ꯂꯩꯔꯝꯃꯦꯕ ꯏꯆꯥꯅꯨꯄꯤꯁꯤꯡ ꯍꯦꯡꯒꯔꯁꯤꯒ ꯌꯥꯟꯕ ꯉꯝꯗꯕꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯅꯦ ꯑꯗꯨꯝ ꯊꯝꯕꯤꯑꯕ ꯑꯩꯅ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯦꯛꯇ ꯆꯤꯡꯊꯕꯗꯅꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯈꯥꯏꯗꯅ ꯈꯣꯠꯈꯥꯏꯗꯅ ꯍꯦꯛꯇ ꯃꯨꯠꯊꯔꯝꯃꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯨꯝꯖꯤꯠ ꯄꯥꯏꯅ ꯋꯥꯏꯁꯦ ꯁꯤꯠꯍꯧꯗꯣꯏꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯆꯥꯏꯔꯒ ꯊꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯃꯤ ꯑꯃ ꯑꯝꯇ ꯆꯪꯉꯛꯄ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯋꯥꯏꯁꯦ ꯁꯤꯠꯆꯜꯂꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯁꯤꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯦꯡꯅ ꯑꯗꯨꯝ ꯂꯩꯗꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗ ꯃꯣꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯀꯣ ꯋꯥꯈꯜꯒꯁꯦ ꯑꯗꯨꯅ ꯑꯩꯅ ꯔꯨꯝ ꯑꯅꯤꯁꯤꯗꯅꯦꯕ ꯑꯩꯒꯤꯗꯤꯀꯣ ꯑꯩ ꯁꯥꯗ꯭ꯔꯤꯕ ꯀꯧꯕꯅꯤꯅ ꯀꯨꯟꯅꯧꯔꯛꯄꯝꯒꯤꯗꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯋꯥꯏꯁꯦ ꯐꯠ ꯁꯤꯠꯆꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯀꯟꯗꯣꯛꯄꯗꯨꯅꯦꯕꯀꯣ ꯑꯗꯣ ꯀꯟꯗꯣꯛꯑ ꯃꯇꯨꯡꯗ ꯋꯥꯏꯁꯦ ꯁꯨꯃꯥꯏꯅ ꯀꯨꯟꯅꯤ ꯁꯤꯠꯄꯅꯤꯅꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯑꯅꯤꯃꯛ ꯆꯪꯉꯛꯑꯕꯅꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯋꯦ ꯋꯥꯏꯕꯨ ꯁꯤꯠꯂꯗꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯅ ꯐꯤ ꯃꯇꯠ ꯃꯔꯥꯡꯁꯤꯒ ꯑꯋꯥꯕꯤꯅꯤꯁꯦ ꯁꯤꯒꯕꯨ ꯀꯅꯥ ꯂꯣꯏꯁꯤꯟꯅꯤꯡꯗꯣꯏꯅꯣꯕꯀꯣ ꯉꯥꯡꯉꯁꯨ ꯀꯣꯠꯇꯣꯛꯀꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯥꯡꯉꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯀꯩꯗꯧꯗꯣꯔꯤ ꯏꯆꯥ ꯀꯧꯕꯅꯤꯅꯀꯣ ꯆꯤꯟꯗ ꯉꯥꯡꯕꯗꯅꯦꯕꯀꯣ ꯂꯣꯏꯔꯛꯄꯗ ꯏꯆꯥꯅꯤꯅꯀꯣ ꯆꯈꯥꯏꯔꯁꯅꯨ ꯑꯗꯨꯝ ꯊꯝꯃꯕꯅꯤꯁꯦ ꯁꯨꯃꯥꯏꯅ ꯋꯥꯏꯁꯦ ꯁꯤꯠꯂ ꯈꯣꯠꯂꯒ ꯂꯣꯏꯁꯟ ꯈꯣꯠꯆꯟꯗꯅ ꯑꯩꯅ ꯁꯨꯝꯖꯤꯠꯁꯦ ꯊꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟ ꯈꯣꯠꯆꯟꯗꯅ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯅꯥꯟꯉꯩ ꯊꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤꯗ ꯆꯥꯛ ꯊꯣꯡꯉꯁꯨ ꯀꯥꯏꯗ꯭ꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅ ꯇꯧꯔꯒ ꯊꯝꯃꯦ ꯁꯤꯁꯦ ꯆꯦꯡꯐꯨꯅꯦꯕꯀꯣ ꯀꯣꯔꯐꯨꯁꯦꯀꯣ ꯁꯤꯒ ꯑꯩꯅ ꯐꯤ ꯃꯇꯠ ꯑꯃ ꯊꯝꯃꯤꯁꯦ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯅꯕꯅꯤ ꯍꯦꯛꯇ ꯎꯐꯨꯟ ꯀꯥꯏꯌꯦꯕꯀꯣ ꯎꯐꯨꯟ ꯀꯥꯕ ꯁꯨꯃꯥꯏꯅ ꯇꯩꯊꯣꯛꯅꯕ ꯑꯩꯅ ꯊꯝꯃꯤꯅꯦ ꯑꯗꯩ ꯏꯆꯥꯅꯨꯄꯤꯅ ꯆꯦꯛꯁꯤꯟꯕꯒ ꯈꯣꯠꯆꯟꯕꯒ ꯑꯗꯨꯗꯒꯤ ꯃꯐꯝꯒ ꯆꯤꯟꯕꯅꯤꯅ ꯊꯝꯐꯝꯁꯦ ꯃꯑꯣꯡ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯁꯤꯗꯅ ꯐ꯭ꯔꯤꯖ ꯂꯩꯌꯦ ꯐ꯭ꯔꯤꯖꯁꯤꯒꯤ ꯃꯊꯛꯇ ꯇꯤꯚꯤꯅꯦꯕꯀꯣ ꯑꯁꯨꯃꯥꯏꯅ ꯑꯩꯅ ꯂꯣꯏꯁꯟ ꯈꯣꯠꯆꯟꯗꯅ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯐꯤ ꯍꯥꯞꯅꯅꯕ ꯎꯄꯨ ꯁꯤꯅꯤ ꯃꯌꯥꯝ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯇꯧꯅ ꯉꯝꯅꯅꯕ ꯑꯗꯨꯝ ꯇꯧꯔꯦ ꯁꯤꯗ ꯉꯁꯥꯏ ꯂꯣꯏꯁꯟꯈꯤꯕ ꯐꯃꯨꯡꯗꯣ ꯕꯕꯥ ꯂꯣꯏꯔꯕ ꯈꯣꯡꯒ꯭ꯔꯥꯎ ꯆꯈꯥꯏ ꯂꯩꯔꯝꯃꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯌꯨꯝꯕꯥꯜ ꯍꯥꯏꯁꯦꯀꯣ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯏꯅꯥꯛ ꯈꯨꯟꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯆꯥꯡ ꯑꯩꯒꯤ ꯂꯦꯚꯦꯜ ꯍꯥꯏꯗꯣ ꯂꯩꯔꯤꯅꯦꯕꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯏꯀꯥꯏꯊꯕꯤ ꯑꯃ ꯂꯩꯔꯦ ꯄꯥꯟ ꯑꯃ ꯏꯔꯣꯜꯂꯦ ꯑꯗꯨꯗꯒꯤ ꯁꯤꯗ ꯃꯣꯁꯣꯔꯤꯁꯦ ꯆꯝꯊꯣꯡ ꯇꯧꯔꯦ ꯄꯥꯟꯒ ꯁꯤꯗ ꯂꯩꯔꯦ ꯁꯤꯡꯖꯨ ꯁꯤꯅ ꯍꯋꯥꯏꯖꯥꯔ ꯂꯩꯔꯦ ꯁꯤꯅ ꯕꯣꯔꯥ ꯂꯩꯔꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯉꯥꯔꯤ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩ ꯎꯠꯆꯗ꯭ꯔꯦꯕꯀꯣ ꯃꯇꯝꯗꯣ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯥꯏꯑꯕ ꯀꯦꯃꯦꯔꯥꯁꯦ ꯏꯆꯥꯅꯨꯄꯤꯅꯁꯨ ꯄꯥꯏ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯆꯥꯕ ꯂꯣꯏꯔꯛꯄ ꯏꯆꯥꯅꯤꯁꯦ ꯁꯨꯃꯥꯏꯅ ꯐꯛ ꯊꯥꯔꯒ ꯃꯥꯡꯒꯣꯟꯒꯤ ꯔꯨꯝ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯈꯨꯝꯗꯣ ꯀꯣ ꯑꯗꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯁꯨꯃꯥꯏꯅ ꯍꯥꯡꯕꯗꯣ ꯑꯗꯨꯗ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯤ ꯀꯨꯞꯁꯟ ꯈꯣꯞꯆꯟꯗꯅ ꯊꯝꯃꯕꯅꯤꯅ ꯑꯗꯨꯝ ꯆꯈꯥꯏꯅ ꯂꯩꯕꯗ ꯐꯖꯗꯦꯅ ꯃꯤꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯆꯥꯛꯈꯨꯝꯗꯣ ꯎꯕꯅꯤꯅ ꯑꯩꯒꯤꯗꯣꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯗꯅ ꯊꯝꯃ ꯃꯇꯨꯡꯗ ꯑꯗꯒꯤ ꯑꯩꯒꯤ ꯈꯤꯔꯀꯤ ꯃꯄꯥꯟꯁꯤꯗꯒꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯡꯁꯥꯁꯦ ꯃꯩꯁꯦ ꯖꯛ ꯂꯥꯎ ꯁꯥꯗ꯭ꯔꯥ ꯃꯩꯅ ꯀꯔꯤ ꯍꯦꯜꯂꯨꯗꯣꯔꯤꯀꯣ ꯁꯤꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯤ ꯅꯨꯡꯁꯥꯁꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯁꯥꯕꯩ ꯃꯇꯤꯛꯇꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯔꯤ ꯐꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯃꯌꯥꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯁꯤꯁꯨ ꯃꯌꯥꯝꯅ ꯕꯦꯠ ꯀꯃꯦꯟ ꯇꯧꯔꯛꯇꯣꯏꯔ ꯐꯤ ꯁꯨꯕꯒꯤꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯦꯅ ꯇꯧꯅꯨꯀꯣ ꯌꯦꯡꯉꯣ ꯁꯨꯔꯤ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯀ꯭ꯋꯥ ꯄꯔꯦꯡꯁꯤꯗ ꯊꯧꯔꯤꯁꯦ ꯇꯤꯡꯉꯒ ꯁꯨꯃꯥꯏꯅ ꯐꯧꯋꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯐꯧꯐꯝꯗꯣ ꯃꯑꯣꯡ ꯀꯌꯥ ꯆꯥꯗꯦ ꯌꯦꯡꯉꯣ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯃꯥꯁꯤꯒꯤ ꯅꯨꯡꯁꯥꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗꯗꯤ ꯖꯛ ꯂꯥꯎꯅ ꯁꯥꯗ꯭ꯔꯥ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯧꯁꯤꯜꯂꯛꯄ ꯐꯤꯔꯣꯟꯗꯣ ꯊꯨꯞꯆꯜꯂꯒ ꯑꯅꯥꯗ ꯁꯨꯃꯥꯏꯅ ꯊꯝꯃꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯑꯣꯏꯗꯤ ꯑꯩ ꯂꯣꯏꯁꯤꯟ ꯈꯣꯠꯆꯟꯕꯁꯦ ꯂꯣꯏꯔꯒ ꯇꯨꯝꯕꯗ ꯈꯤꯇꯪ ꯁꯥꯟꯇꯤꯗ ꯑꯣꯏꯔꯅꯦꯕꯀꯣ
ꯑꯅꯥꯁꯦ ꯄꯤꯛꯑꯕꯅꯤꯅ ꯐꯤꯁꯨ ꯆꯟꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯄꯤꯛꯇꯛ ꯄꯤꯛꯇꯛꯅ ꯊꯨꯞꯄꯅꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯐꯤꯁꯤꯅ ꯍꯦꯟꯅ ꯌꯥꯝꯃꯦꯕ ꯌꯨꯝꯗ ꯅꯩꯕꯗꯒꯤꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜꯒꯤ ꯐꯤꯁꯤꯅ ꯍꯦꯟꯅ ꯌꯥꯝꯃꯦ ꯁꯨꯃꯥꯏꯅ ꯐꯤ ꯃꯆꯥꯁꯤꯅ ꯁꯨꯃꯥꯏꯅ ꯕꯥꯛꯁꯣꯏꯗ ꯑꯩꯅ ꯍꯥꯞꯆꯤꯟꯖꯔꯦ ꯍꯥꯞꯄꯕ ꯃꯇꯨꯡ ꯁꯨꯃꯥꯏꯅ ꯀꯨꯞꯁꯜꯂ ꯊꯝꯃꯦ ꯑꯗꯩ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯉꯁꯥꯏ ꯁꯨꯕꯅꯤꯅ ꯍꯧꯖꯤꯛ ꯊꯨꯞꯄꯒ ꯑꯃꯨꯛ ꯑꯩꯅ ꯊꯔꯝꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯅ ꯇꯨꯝꯕꯗꯣ ꯌꯥꯗ꯭ꯔꯒꯗꯤ ꯃꯣꯏꯅ ꯐꯤꯔꯣꯟꯁꯦ ꯄꯨꯊꯣꯛꯇꯅ ꯂꯣꯏ ꯆꯈꯥꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯏ ꯊꯝꯃꯦ ꯔꯦꯗꯤꯗ ꯍꯧꯖꯤꯛ ꯊꯨꯞꯄ ꯈꯣꯠꯄꯁꯦ ꯂꯣꯏꯔꯕꯅꯤ ꯁꯛꯐꯝꯁꯦ ꯈꯤꯇꯪꯇ ꯍꯥꯏꯗꯤ ꯁꯥꯕꯒꯤ ꯆꯥꯡꯁꯤꯒ ꯃꯥꯏꯁꯦ ꯃꯨꯁꯤꯟꯕ ꯍꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯔꯒ ꯁꯛꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯋꯥꯏꯒꯗꯤ ꯇꯥꯡꯉꯕꯅꯦꯕ ꯈꯤꯔꯀꯤ ꯃꯄꯥꯟꯗꯒꯤ ꯌꯦꯡꯉꯨꯁꯦ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯥ ꯈꯨꯁꯥꯁꯦ ꯁꯥꯕ ꯅꯨꯡꯁꯥꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯁꯤ ꯍꯦꯛ ꯊꯪꯅꯕꯗꯒꯤꯁꯤ ꯄꯨꯈ꯭ꯔꯤ ꯅꯠꯇꯦꯕꯀꯣ ꯄꯨꯈ꯭ꯔꯤ ꯑꯣꯏ ꯄꯩꯁꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯗ ꯂꯩꯔꯤ ꯂꯤꯟ ꯈꯥꯔꯤꯟꯁꯦ ꯈꯥꯔꯝꯗꯗꯤ ꯈꯤꯇꯪꯗꯁꯨ ꯐꯕ ꯂꯤꯟꯁꯦ ꯈꯥꯖꯤꯟꯕꯤꯔꯝꯃꯦ ꯁꯤꯁꯨ ꯑꯐꯕꯅꯦꯕꯀꯣ ꯍꯨꯔꯥꯟꯕ ꯆꯪꯕ ꯉꯝꯗꯅꯕ ꯑꯗꯨ ꯂꯣꯏꯔꯅ ꯀꯩꯗꯧꯔꯤ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯇꯨꯝꯗꯅ ꯇꯨꯝꯃꯒ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯀꯣꯜꯂꯒ ꯋꯥꯔꯤ ꯂꯤꯔꯒ ꯇꯧꯔꯒ ꯇꯨꯝꯍꯟꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯁꯦ ꯇꯨꯝꯃ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯀꯩꯗꯧꯖꯧꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯝ ꯂꯝꯍꯦꯟꯕꯅ ꯅꯨꯄꯥ ꯃꯆꯥꯗꯩ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯃꯥꯅ ꯑꯃꯨꯛ ꯈꯤꯠꯅ ꯍꯦꯟꯈ꯭ꯔꯦ ꯂꯝꯍꯦꯟꯕꯁꯦ ꯃꯁꯤꯁꯤꯗꯤ ꯑꯩꯗꯤ ꯀꯤꯕꯅꯤ ꯇꯨꯝꯃꯣ ꯍꯥꯏꯕꯗ ꯇꯨꯝꯗꯣꯏꯅꯦꯕꯀꯣ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯡꯅ ꯈꯣꯠꯅ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯅ ꯁꯤ ꯁꯦꯡꯅ ꯂꯣꯏꯅ ꯁꯤꯗ ꯂꯣꯏꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯥꯏ ꯕꯥꯏ